Ikang thokpadagi awaba mayok naraba lawmi singda pinanaba compensatory crop plan Rabi 2019 ke maru marang mari leidaba district agriculture officer da pusinakre. Amasung accident da tamtina soklaba miyoy ama rims ki casualty doctor sing ama tamchana layeng dabagi wahawda irang thokre. Mayambu khurumjari adom ni yengbiriba si impact news ni ay momoka salamna hauzik pungza si fawagi maruiba pausing miyam de pizari. Agriculture Department ki meeting makada ikang thokpana maram oiraga awaba mayok nariba lawmi singda pinanaba compensatory crop plan Rabi 2019 ke maru marang mari lainaba district agriculture officer da khusinakre ngasi lamfel pata laiba agriculture department ke godown da department asiki director lantan pui wachona district pumbagi district agriculture officer singda compensatory crop plan Rabi 2019 ke makada hawai tarak hangam gehu chujak maru yauna tongan ba maru marang taruk khusinaki ngasigi thauram aduga mari lainana agriculture department ke director lantan puina haikibada chahi asida ikang thokpana maram oiraga state asigi lawfam ayamba pau thaba yadabadagi lawmi kaya awaba mayoknaki state asigi lawmi singna thengnariba khudong chadaba sing khangna agriculture minister ki meeting makhata ahanba compensatory crop plan Rabi ki proposal ama department na semlaba matungda laingakna ayaba pibikibani plan asina lawfam hectare lishing amaga chamnga humbudara mapan konkani ngasi piriba maru marang asi chada yangkhai muktani wathoriba maru marang lakliba nomaijing numit fawada infalda yawraklagani haina director asina fongdoki ngasigi thauram aduga mari lainana Bisnupur district ki oina soil testing fertilizer recommendation ki equipment sing director na mari lainaba DAO da khusinaki director na state asida lairiba lawmi singna district khuding makta lairiba soil testing fertilizer recommendation ki khudong chaba lobiyu laibak leihau ki chang yengbiraga darka laiba har hapiyu haina director asina appeal tawrakli ngasi hodokpo oina ekhoina dio mayamda district ta asi yenthokpani aduga hujik mathang lakpa dum mathang yenthokini farmer mayamda appeal towning badi asisi phajana thabiro asina loina cover tobangam de so at least awabadu khara kokna ba haraga ekhoina department rom dagi sarkar dagi ekhoina plan semraga adu tawjabani aduga ekhoi drought ki lakpa sida moi interministerial team su as far as drought is concerned moi su yam they acknowledge and they are already convinced that it is indeed drought and due to scarcity of water handaki karira pedi ki produce hantharani habasi moi su convince oire duga somdagi su relief and disaster site taki su moi na soidana central government na hujiki as per guidelines moi phangpham thokpa paisa khangde input ki khangde adugi di lakani haina adudi thajaba leye accident tamthina soklaba miyoy ama rims ki casualty ki doctor singna matam chana layeng dabagi wahauda irang thokre casualty ki emergency service lab lure thaudok asi ngarang numidang pung 10 makhairom taba matamda thokibani thaudok thokpham dagi impact news na fangba pauda ngarang numidang pung 9 makhairom taba matamda Bisnupur district ki nachau dagi joy kauba miyoy ama lambi da accident thoktuna sokpadagi rims da pukhalaki phibam luna soklaba nupa asibu doctor leiram dabadagi pung ama hena layeng dana thamki hairi doctor singi thausadaba matau aduda asokpagi imung manungge miyoy singna doctor singi marakta ningai sangdan naraktuna pamdaba thaudok adu thokibani irang adu thoklaba matung rims ki night duty tariba casualty medical officer CMO na rims authority ke ayaba yaudana emergency counter thingzin batana tana intern oina night duty tariba PG doctor singsu mapanda koktoktuna layeng bagi thabak pumnamak lefanki thaudok asigi matangda layengba lakhiba miyoy singna impact news ta fongdorakpada night duty tariba doctor singna masagi mathau masak khangdana tawbiram lagadi thaudok asi thoklamoi tabani pungkunga mari thabak tawriba lainga ki hospital amagi emergency ki ticket counter amasung casualty night duty tariba CMO masagi khallaga thingzin kiba asi laibak thibani authority ki ayaba yaudana lainga ki hospital amagi emergency counter amasung casualty amabu thingzin kiba miyoy sing athuba matamda mari lainaba authority singna mityeng changbiu haina phongdoraki
ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯌꯥꯝ ꯊꯥꯖꯗꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃꯈꯛ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯊꯣꯛꯑꯦ ꯄꯦꯁꯦꯟꯁꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯑꯩꯈꯣꯏ ꯄꯨꯔꯒ ꯂꯥꯛꯑꯦ ꯔꯤꯝꯁꯁꯤꯗꯩꯁꯤꯗ ꯄꯦꯁꯦꯟ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯌꯥꯔꯒꯗꯤ ꯃꯤ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯒꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯦꯁꯦꯟ ꯆꯪꯕ ꯌꯥꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯦꯆꯔ ꯄꯨꯔꯒ ꯑꯩ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯑꯗꯨꯒ ꯁꯥꯔ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯇꯝꯗ ꯖꯦꯅꯤꯝꯁꯇ ꯄꯨꯅ ꯍꯥꯏ ꯀꯩ ꯃꯔꯝꯒꯤꯅꯣ ꯖꯦꯅꯤꯝꯁꯇ ꯄꯨ ꯍꯥꯏꯁꯦ ꯒꯥꯔꯗ ꯃꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯅ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯩ ꯍꯪꯖꯅꯤꯡꯉꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯣꯏ ꯒꯥꯔꯗꯅꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯒꯥꯔꯗꯅꯤ ꯑꯗꯨꯒ ꯑꯅꯥꯕ ꯂꯥꯛꯄꯁꯤꯡꯁꯤꯁꯨ ꯃꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯔꯤꯁꯤꯞ ꯇꯧꯐꯝ ꯊꯣꯛꯑꯦ ꯑꯅꯥꯕꯁꯦ ꯑꯍꯥꯟꯕꯗ ꯐꯦꯁꯤलिꯇꯤꯁꯦ ꯃꯣꯏꯒꯤ ꯑꯍꯥꯟꯕꯅꯦ ꯑꯅꯥꯕ ꯂꯥꯛꯄꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯃꯣꯏꯅ ꯍꯪꯉꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏ ꯃꯄꯥꯟ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯑꯅꯥꯕꯁꯦ ꯃꯅꯨꯡ ꯄꯨꯁꯟꯒꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯇꯧꯗꯕꯤꯗ ꯖꯦꯅꯤꯝꯁꯇ ꯆꯠꯂꯣ ꯍꯥꯏꯔꯛꯏꯁꯤꯒꯤ ꯃꯔꯝꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯔꯨꯜꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤ ꯖꯦꯅꯤꯝꯁꯇ ꯆꯠꯂꯣꯅ ꯍꯥꯏꯕ ꯉꯝꯃꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯝꯇꯪ ꯌꯦꯡꯁꯤꯟꯕꯤꯕ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯁꯤꯗꯩ ꯈꯤꯇꯪꯈꯛ ꯏꯔꯥꯡ ꯇꯧꯔꯒꯅ ꯃꯥ ꯐꯥꯖꯜꯂꯨ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯁꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯆꯪꯕꯗꯣ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯀꯛꯄ ꯌꯥꯔꯣꯏ ꯏꯔꯥꯡ ꯂꯩ ꯈꯣꯠꯂꯦ ꯄꯦꯁꯦꯟꯒ ꯀꯩꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯈꯟꯅꯩ ꯈꯣꯠꯂꯦꯅ ꯗꯣꯛꯇꯔꯁꯨ ꯌꯦꯡꯕ ꯉꯝꯃꯣꯏꯅ ꯇꯤꯀꯦꯠ ꯀꯛꯍꯟꯗꯦꯕ ꯃꯤꯅꯤꯠ 5ꯃꯨꯛ ꯗꯤꯇꯦꯟ ꯇꯧꯔ ꯊꯝꯃꯦꯕ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ C.S. ꯑꯔꯨꯟ ꯀꯨꯃꯥꯔ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ PG ꯗꯣꯛꯇꯔꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯆꯪꯂꯛꯇꯨꯅ ꯃꯊꯧ ꯇꯧ ꯍꯥꯏꯕ ꯌꯥꯈꯤꯗꯕꯗꯒꯤ MS ꯃꯁꯥꯅ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯐꯝꯗꯨꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯅꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ कथोपग लोइनना मथौ तौगदबा डॉक्टरसिंगना डॉक्टरगी इथिक्स की वांगमदा एमरजेंसी की टिकेट काउंटर अमसुंग कैजुअलिटी थिंगजिनबगी थबक चथखिबा असि ऑथोरिटी की माइकैदगी हकचिन लौई हाइखि CMO दी कोई नाइटा मतलब फुल पावर नी को MS ने हायरे नो नाइटा मतलब CMO की पावर लई नाइ फटर प्रॉब्लम ले गति दुम हायो कोलु लानदी तोगनो दुम हाय को इंस्ट्रक्शन मखाता ना दुम इल्ली आइना से हायर की बता सीरियस वे पेशेंट तंजादु ददी कंडीशन दो आई सामक द फुरग लेरे हायर कैजुअलिटी की निमित चिदी आई दी ड्यूटी तारग लेरी बेन आई फुगर दी अतोपदी कमाइन हैंडल तोगनी तुम अदु जो हायब लानगनी आइना हुजि पंजगी द खंगद्रो हायबदी आई अमा सोअग लेबो ओइतारगदी आई अमा सोअग लेबो ओइतारगदी अतोप डॉक्टर सु हाइदी करी प्रॉब्लम लाकनी हायबद मोइजु खंगेबा प्रजागिदमत लेबो हॉस्पिटल नी रिम्स लेरमद्रबोटी कुछ लेरमोय CMO सु लेरमोय अखोइदी वी आर सर्वेंट द गवर्नमेंट हॉस्पिटल से 24/7 into 365 days हांगदना लेरिबनी मासे अखोइना थिंगिन मंगमदे मासिदी हॉस्पिटल की मापुसिना थिंगिंगदोबनी अखोइना एम्प्लॉई ना हॉस्पिटल से थिंगिनबा यादे अखोइदी इसेंशियल सर्विसेज एंड मेंटेनेंस की मखादा अखोइची औरिबनी पदना अखोइना थिंगिनबा हाइसिमदी मिन मादा ओरसु मासिमदी लाली टॉर्निंग दे अमसुंग तोगनो हैना हाइजो हाइगरे अदा मतुंगसु तोहनदनबा आई सोइना होनगनी ड्यूटीज एंड रिस्पांसिबिलिटीज ऑफ द कैजुअलिटी मेडिकल ऑफिसर towards the patient अखोइदी इथिक्स के वांगमदा चटपा यादे अदुगा हिपोक्रेटिक ओथ वासक्तना कोइना डिग्री पाइबा तमदा कोकदा हापगा खुत्ता थंगलगा वासइबनी मदो अखोइ डॉक्टरसिना कौफदे इम्फाल मोरे लंबी की लोकचाउदा सारिबा लोकचाउ थोंगी थबक शुबा यावबा सिनमी अमा ट्रकना तकपदा लेखिद्रे इम्पैक्ट न्यूज न फंगबा पाउदा लेखिद्रबा मिसक असि इम्फाल वेस्ट की सिंगजमई वाइखोम लेकाइदगी लेशांगथेम ऋषिकांता चही 19 अपोकपा मनीनी थौदोक असि ngasi numit yungba matung lokchau manakta thokibani leihidraba nupa asi thong adu sabage potchai puthok pushin tauba tata trailer amana takpani tata trailer truck registration number NL 02Q3243 adu kolkata dagi Boris Borha kauba mioi amana thaurakpani hairi India government amadi Asian IM anigi marakta sanakhiba wafam miyamda khanghalu amadi framework agreement na Manipur gi ngamkhai shokpa yaroi haiduna ngarang Imphal city gi mafam kayada Jackson Maira khongchat chatkhre Khurai Wangkhai Kakwa Singzamai Kaishamthong Langjing amadi Terada miyamna Jackson Maira khongchat sing chatkhi loinana Thawal district gi Wangjing amadi atopa mafam kayada su Maira khongchat sing chatkhi खोंगचट मनुंगदा नागा फ्रेमवर्क एग्रीमेंट ना मणिपुर की ngamkhai kaihanba yaroi framework ki yanakhiba wafam sing miyamda khanghalu haiba kholau kaya lauki खोंगचट मनुंगदा थोकहनिंगदबा थौदोक सिंग थोकतनाबा हाइदुना मणिपुर पुलिस के पर्सनल कया ना ngak senki
Matang soisda break am lawzage break ki matungda Hero I League 2019-20 haibadi I League ki taraga humdoi shuba season chahi asigi November kuntra dagi hauragani haibagi pau amadi Manipur amasung malem gi tongan ba I pau sing puduna lakchege Impact News pu mideng taduna lebiu nungairaba pause mayam bu amuka na taram okchari bulletin asigi makhataba pau mayam da pijari Hero I League 2019-20 haibadi I League ki taraga humdoi shuba season chahi asigi November kuntra dagi hauragani Legacy ki ahanba league match Aijol amadi Mohan Bagana Aijol gi Rajiv Gandhi Stadium da nungthilpung ani taba matamda sanagani hairi aduga numit asimakta da sanagadaba ani shuba league match tana Gokulam Kerala FC ga Neroka FC ga numidang pung taret taba matamda Kochikore gi EMC Corporation Stadium da sanagani season asida punna team taraga mathoina sarukyari team sing adudi Manipur gi Neroka FC amadi Trau Yauna Aijol Chennai City Churchill Brothers East Bengal Gokulam Kerala Indians Aero Punjab Mohan Bagan amadi Real Kashmir ni league match asi mathang chahi haibadi lisingani kungi April tha fauba chathagani Indian football team ki head coach Igor Smakna Afghanistan amadi Oman ki mayokta sanagadaba FIFA World Cup Qatar 2022 ki qualifier ki member kunga taru ki squad lauthokpada Manipur de ki sanaroi mari yaurakle squad asida yauraklaba Manipur ki sanaroi mari adudi Udanta Singh Jackie Chan Semilen Dungal amadi Dira Singh Moirang Themni Afghanistan ki Tajikistan Dusven B amadi Oman ki Muscat ta hairiba qualifier match asi tha sigi November taraga mari amadi taraga mapanda Manipur ki sanaroi mari yauna India ki team asina sanagadabani Sunfish Under 13 Football Cup ta saruk yarugadaba Khurai FC ki sanaroi shingda Loktak Development Authority LDA ki chairman L Susintro na kit sianthokre national ki thakta November taraga mathoi degi chathaba haugadawriba cup asida saruk yagadawriba state asigi mahut sillaga Khurai FC ki sanaroi shing Guwahati ki damak tha asigi mapanda Imphal thadokadawri Khurai Tinsit Lambida Laiba LDA ki chairman su oiriba Khurai gi MLA L Susil Dor ki yumda pangthokpa thauram amada chairman na thumhi chendaba state asigi khwaidagi chawpa part Loktak part pu kannabagi wakhalonda safe Loktak haiba thimda sanaroi shingi kit sing asi yenthokpani haiki loinana cup asida Khurai FC na chawna mai paktuna Manipur gi mingchet purakpa oirashanu haina mahakna yaifa paujet piki ngasigi thauram aduda LDA ki project director L Bagaton Khurai FC ki coach L Romeo amasung manager S Ambana saruk yaki Sunfish Cup moina organize toba aduga national gi oina pangthokpa Guwahati da sanagadaba under 13 Manipur gi oina represent tawraga chakadaba khoi Khurai FC adu masigi kanojai da khoi gi Loktak Development Authority na khoi gi magi sumba stake shoot kuma khara sponsor tawuni ana hoji hairiba players sing si under 13 se si soidna mai palak pa yabagi adumba amu oi aduga khoina stage sponsor tawjai sina karigino haira kanda asai Loktak kanji haiba adumba wakhalon da safe Loktak ana adumai tawra hoina keno si sponsor si tawuni tang 13 da sanagadawni do tang 8 dagi khoi Imphal dagi moi thadokadabani players sing da wish tawjari aduna Manipur miyamna su khoibu wish tawbiona smain sum thamjagi Hojik chathariba Indian Super League ISL 2019-20 ki ngasi sanagadaba league match ta Mumbai City amadi Goa ani na lamba taunaragani haiba match asi ngasi numedang pung 8 makai taba matamda Mumbai gi Mumbai Football Arena da sanagani legacy gi ngarang sanakiba league match ta North East United na Hyderabad Pupanjil amasinoda maithiba pikre Hyderabad ki Ganti Mohana Chandra Balayogi Athletic Stadium da sanakiba match aduda North East United ki amatangairaba panjil adu Maximiliano Veriaro na match aduke marfudara taruk shuba minute chankibani Array the bulletin asige headlines amuhana miyam da thamjage
Ikang thokpadagi awaba mayoknaraba lawmisingda pinanaba compensatory crop plan Rabi 2019 gi maru marang mari lainaba district agriculture officer da khusinakre amasung accident da tamthina soklaba miyoy ama rims ki casualty doctor singna matam chana laying dabagi wahauda irang thokre